hꯧji akan mong sok nei ba lal si khang ba tori bani haina lei ba miyam da hang ba ya bu hang amadi lan sok nei ba masel tumna si ba phau ba da dum yeng dun lei ke tori bra lal si hawlak pa kham hoga da bani miyam na su kham hai ba akan ba kholaw sin law khrabani khongjang tan sangsin khrabani adu bu khamlak da ba da ngasi phau sa thal abani na hojik ti wang ngasi pa khum pami wang sing ngasi ke pa khum su pinak ta ba dumak tumina lei hi hai ribra natragana wang ngasi ke pa khum kanana pi ge da gi hai ba gi matang da khangdi hai bu oiraga su namit sing du khudom mi thilak ta o hai ribra lal asi Manipur dagi separate administration ki demand tan hor ki bani demand asi India lenga ta haibidi union home minister amasung prime minister ta thin bani adugo demand asi maksu Indian constitution ki makha ta pi ge tabani masai hidati leba asi state ama oi ba Manipur ki territorial integrity amasung administration ga yam chauna mari lina wafam am oirak le maram asi demand asi maram cha te piroi bifam thokte na trakan bifam thok I haiba gi matang da lekhai ta ga tori basi union lenga ni India lenga na pi gi haiba pining bali raga su prime minister natraga home minister gi thakta gi hektamok pi bisu yade state amadi territory amadi administration da ahong bale helakadaba wafam masi lok sabha da phawpa putholaga khannagadabani masimak ayab logadabani rai sabha gi ayab sang thama pani am sangsil laba phawbo da dimal asi matang lekhai tagadori union lenga ki maikai de kari gi wafam amata phongdok taba aduga dimal asi bu taksin duna nong mono magi hena kansil laktun chathali bu lal asi bu khamdri ba thong asi na di India lengak na Manipur gi hawdok min pangam khai gi saruk masung ta thongai ba pamle haina lobu ya rakadori bra asumna misi mina thoklaba phawbada hoini maini haidana tumin lai thokli basina takpadi lan sok nei ba masel tumna siba phawba yengdori bra haibasin wafam asi India lenga ki oi wafam ni luri badi India lenga ta lal asi gi warochin purna ba taksin gadori ba state lenga ti hojik phawba kai toro legi bagi khangbu ya ba khangwani yengbu ya ba yengbani khangwa masu yem ngamnatragadi lemna tharoi haiduna kayang kuin legi gadagi miyam na khoidan yengdiri ba ipak tv news haibisini lesi like amadi subscribe to video support to video haijar